Tera Houbi Government Primary School da Oja Amata Leiramdaba THENGNARE HAINA AMMSO na PHONGDORAKLI the All Manipur Muslim Students Organization gi Secretary Assistant HRD gi Fam Pariba CH Nargis Hasana Thadrok Pachirol Amada Hariba School Asida Oja Ani Khak Leibada Oja Animak Atopa School Singda utilized Autokibana School Asi Oja Leitre Awat Panapik Thalaba School Asida November gitang kunitoy lisangani kunhumdoida school asigi SMC na mari leinaba ZEO amadi Director Education S na chingbada aiba cherol thaduna ojagi award palairiba si thabiraknaba haizakiba leire hari academic session lisangani kunmari kunmanga asi school asi chalaidaduna Leiramba asina maram oiraga lekai asigi angang kaya amadi mai tamba phangdabagi awaba kaya mayuknaduna leiramki lengaki yamna fazakraba khongthang school fagat hansi mission kadaida chatkrabagi mamingtagi ngairabra haiba wahang hangbaga loinena tongan ba government school gi Leiriba award pa singasi education department na yengsinduna yamna atenba matamgi manungda mention binaba AMMSO gi maikedigi appeal tawrakli